Somdagi habet agalaw. Yagiro. ahanba muktada yam punamakpu Revenue Development Committee gi maikaidagi ikai khumnaba utsari aduga ngasi aikoina media gi isinausing kaujabai maramse mamangdasu JYDC Mayang Imphal na aikoina hujik lepchariba mafam asimaktada ai baba akoigi leibak miyamda media singi kuthangda khangangiba leikre adugi mamangda aikoina media da hapchadringai mamangda akoigi Mayang Imphal kendraga Wabagai kendraga faunaba mayayda koi Imphal turel cheliba sigi valley bridge singsi loishannabagidamakta mari leinaba department da haidi akoigi si mafam lepchari mafamjina MSRD gi makhada PMJSY koi thawal block na paiba aduga ngasai akoina uswagi akoigi hayel gida Bengal to uswa aina leiriba mafam daina akoi ngasai kanogi Imphal west side na paiba akoi Thong si Mayang Imphal kendraga loina ba jaga da leirisi Wabagai kendra aduga Hyanglam kendra hariba jaga sida leiriba kendra ani sigi phawdokna pham leiriba bridge mapal la gano suramgani hari pojeda aida khwaidagi ena phibam soksallaga progress karigumba phawgi mami tadana loishandana leiriba jaga sina hojik akoina lepchariba mafam asini hariba mafam ase akoigi Bengal maibam to lakok phaunaba bridge haina kano tawi hariba Thong asigi matang da akoina department gi akoigi thawal block ki gi pham pairiba TS Ganesori sing masa yauna aduga akoigi contractor en adai gi manaupa adai di yaudre amos pamai yena masa yauna aduga subcontractor L inausa masa yauna akoigi leiriba JYDC gi office da inakiba agreement duneba sigise Ganesori masa yaure aduga magi officially staff khara ama yauraga punna YDC lakoki team sing aduga leiriba ward number 11 mafam ji ward number 11 singe akoigi som Mayang Imphal kendra gi jaga da hari ward number 11 gi councillor akoigi Muhammad Rahul Khal masa yauna hari mifam ji phamgibane hari mifam deida kanona akoigi masana aduga magi contractor gi mahut silaga laiba contractor gi mayam bane hariba L amos pamai hariba masa aduga subcontractor L inausa sing hariba mahoi masa singina aikoigi miyamda amade laibiriba aikoigi club association organization gi mihut singda piramba thajabase 30 May phawbagi manungda aikoi hariba thongse loishangani haibaneba 2025 ki 30 May phaw manungda hariba thongse loishangani haibane adagi mafam zeida akhoi si mang hojik si ura leiriba leibak se hana leibak tharamdeba koina si agreement tawnaba numitida asona kan saje leibak lofam gi kai gi haibada madudi leikai gi leiriba aikoina hariba leibak lofam gi kai gi sun hoida koina help tawrage mateng pangage adu biham thokpa migi leibak gi paisa du noina dum piro noina tawsubani na haina rakanda sisu akhoi gi volunteer singa akhoi gi leiriba club singi member singa pau phaunarga leibak mafam asisu thale
ꯂꯩꯕꯥꯛ ꯃꯐꯝꯁꯤ ꯊꯥꯕ ꯍꯧꯔꯝꯃꯦ ꯑꯗꯒꯤ ꯑꯃꯨꯛꯀ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯌꯣꯠ ꯍꯥꯞꯄꯛꯀꯗꯧꯕ ꯕ꯭ꯔꯤꯖꯁꯤꯒꯤ ꯁꯤꯒꯤꯁꯤꯗ ꯃꯃꯥꯡꯗ ꯇꯥꯔ ꯂꯩꯔꯤꯕ ꯁꯤꯒꯤ ꯌꯣꯠꯁꯦ ꯁꯤꯒꯤ ꯕ꯭ꯔꯤꯖ ꯍꯥꯞꯄꯛꯀꯗꯧꯕ ꯑꯩꯈꯣꯏꯒꯤ ꯁꯥꯡꯅ ꯀꯥꯞꯊꯣꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯊꯣꯛꯐꯝꯁꯦ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯁ꯭ꯀꯨꯜ ꯂꯩꯁꯜꯂꯦ ꯁꯣꯝꯗꯅ ꯀꯩꯅꯣ ꯂꯩꯔꯦ ꯗꯨꯀꯥꯟ ꯂꯩꯔꯦ ꯌꯥꯔꯣꯏ ꯗꯨꯀꯥꯟ ꯃꯐꯝꯁꯤꯒꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯌꯥꯎꯅ ꯍꯥꯏꯅꯔꯒꯦ ꯑꯗꯩ ꯗꯨꯀꯥꯟ ꯃꯄꯨ ꯑꯁꯤꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯗꯨꯀꯥꯟ ꯃꯄꯨ ꯁꯤꯅꯁꯨ ꯑꯣꯐꯔ ꯇꯧꯔꯦꯕ ꯑꯩꯒꯤ ꯊꯨꯒꯥꯏ ꯈꯥꯏꯕꯗ ꯆꯪꯒꯗꯧꯕ ꯄꯩꯁꯥꯗꯣ ꯅꯣꯏꯅ ꯄꯥꯔꯒ ꯑꯗꯨꯝ ꯄꯥꯊꯣꯛ ꯄꯥꯁꯤꯟ ꯇꯧꯅꯔꯒ ꯀꯩꯅꯣ ꯇꯧꯔꯁꯤ ꯍꯥꯏꯔꯗꯤ ꯒꯣꯏꯟꯗꯤ ꯅꯣꯏ ꯀꯩꯝꯇ ꯑꯗꯨꯗ ꯗꯤꯄꯦꯟ ꯇꯧꯕꯤꯒꯅꯨꯅ ꯑꯩ ꯑꯊꯤꯜ ꯑꯝꯐꯥꯎ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯀꯥꯟꯗ ꯁꯨꯝ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯁꯦ ꯐꯣꯜ ꯂꯧꯈꯠꯄ ꯈꯔ ꯂꯧꯈꯠꯇꯕ ꯈꯔ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯂꯩꯈ꯭ꯔ ꯃꯇꯨꯡꯗꯒꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯑ ꯃꯇꯨꯡꯗꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯦꯗꯥꯝ ꯒꯅꯦꯁꯣꯔꯤ ꯃꯁꯥꯁꯤꯗꯩꯗ ꯍꯟꯖꯤꯟ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯤꯡ ꯆꯠꯂꯒ ꯍꯥꯏꯔꯤꯕ ꯊꯣꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯁꯦ ꯃꯦꯗꯥꯝ ꯌꯥꯎꯅ ꯇꯧꯕꯁꯦ ꯁꯤ ꯂꯩꯔꯦ ꯍꯥꯏꯗꯣ ꯃꯁꯥꯅꯁꯨ ꯍꯥꯏꯔꯤꯁꯦ ꯑꯩꯅꯁꯨ ꯐꯅꯌꯥꯝꯅ ꯍꯥꯏꯔꯕꯅꯤ ꯇꯥꯁꯟꯅꯗꯦ ꯎꯁꯟꯅꯗꯦ ꯍꯥꯏꯔꯒ ꯃꯁꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯉꯥꯡꯉꯒ ꯂꯩꯕ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯃꯁꯥꯒꯤ ꯊꯕꯛꯇꯣ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯃꯁꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯗꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯒꯅꯦꯁꯣꯔꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥꯁꯦ ꯁꯤꯒꯤꯁꯤꯅ ꯊꯧꯕꯥꯜ ꯕ꯭ꯂꯣꯛꯀꯤ ꯄꯥꯏꯔꯤꯕꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏ ꯃꯥ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯍꯥꯏꯕꯁꯤ ꯁꯤ ꯃꯁꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯗꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯂꯩꯔꯛꯄꯗꯒꯤ ꯑꯃꯨꯛꯀ ꯑꯩꯈꯣꯏꯅ JYDCꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩ ꯏꯁꯥꯅ ꯑꯃꯨꯛꯀ ꯗꯤꯄꯥꯔꯠꯃꯦꯟꯗ RTI ꯑꯃꯨꯛ ꯊꯥꯔꯦ RTI ꯊꯥꯕ ꯀꯥꯟꯗꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯩꯈꯣꯏ ꯊꯣꯡ ꯈꯔꯒꯤ RTI ꯊꯥꯕ ꯀꯥꯟꯗ ꯊꯧꯕꯥꯜ ꯕ꯭ꯂꯣꯛꯀꯤ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯄꯤꯔꯛꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯅꯤꯁꯦ ꯑꯗꯨꯒ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯅꯤꯁꯤ ꯑꯃꯅ ꯑꯃꯨꯛꯀ ꯂꯩꯍꯧꯔꯦ ꯄꯤꯈꯠꯂꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒ ꯊꯥ ꯈꯔ ꯑꯂꯦ ꯖꯜꯂꯦ ꯑꯗꯨꯝ ꯇꯧꯔꯀꯥꯟꯗ ꯊꯤꯟꯊꯔꯀꯥꯟꯗ ꯊꯧꯕꯥꯜ ꯕ꯭ꯂꯣꯛꯀꯤ ꯑꯅꯤ ꯄꯤꯔꯛꯄꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯦꯞꯄꯤꯕ ꯃꯐꯝꯁꯦ ꯁꯤꯒꯤꯁꯤꯗꯩꯗ ꯃꯣꯏꯅ ꯀꯥꯏꯊꯣꯛꯈꯤꯕ ꯄꯩꯁꯥꯁꯦ 1.2 ꯁꯝꯊꯤꯡ ꯂꯥꯛ ꯈꯔ ꯀꯥꯏꯊꯣꯛꯈ꯭ꯔꯦꯕ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤꯗꯤ ꯑꯗꯨ ꯖꯣꯠ ꯂꯧꯅꯕ ꯈꯣꯠꯅꯕ ꯂꯣꯏꯅ ꯑꯦꯚ꯭ꯔꯤꯊꯤꯡ ꯀꯥꯏꯊꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯔꯤꯃꯦꯅꯤꯡ ꯄꯩꯁꯥ ꯈꯔ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯑꯩꯈꯣꯏꯅ ꯃꯃꯤ ꯇꯥꯔꯤꯁꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯅꯣꯏꯅ ꯄꯩꯁꯥꯁꯨ ꯀꯥꯏꯊꯣꯛꯑꯝꯃꯤ ꯊꯕꯛꯁꯤ ꯂꯣꯏꯁꯤꯟꯕꯤꯔꯣ ꯍꯥꯏ ꯀꯥꯟꯗ ꯌꯣꯠꯁꯦ ꯑꯥꯗꯒꯤ ꯇꯛꯄ꯭ꯔꯤ ꯏꯔꯥꯡ ꯂꯩꯕꯅꯤꯅ ꯌꯧꯔꯛꯑꯅꯤ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯂꯩꯔꯦ ꯈꯣꯠꯂꯦ ꯑꯗꯨ ꯑꯗꯥ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯑꯗꯨ ꯌꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤ ꯃꯃꯥꯡꯗ ꯇꯥꯔꯤꯕ ꯌꯣꯠꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅ ꯀꯣꯜꯍꯤꯡ ꯀꯥꯗꯅ ꯖꯪ ꯍꯩꯒꯠꯇꯅ ꯏꯁꯤꯡ ꯏꯆꯥꯎ ꯀꯌా ꯅꯪꯈ꯭ꯔꯕ ꯁꯤ ꯌꯣꯠꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯞꯄ ꯌꯥꯔꯣꯏꯅ ꯑꯩꯈꯣꯏ ꯁꯥꯏꯠꯇꯁꯨ ꯊꯤꯡꯕ ꯂꯩꯔꯦ ꯑꯗꯨꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯖꯣꯠ ꯑꯣꯏꯅ ꯍꯥꯞꯄꯤꯌꯣꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯑꯩꯈꯣꯏꯅ RTI ꯊꯥꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯇꯥꯕꯤꯔꯛꯇꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯗꯤꯄꯥꯔꯠꯃꯦꯟ ꯃꯤꯁꯨ ꯊꯋꯥ ꯁꯥꯔꯛꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯒꯅꯦꯁꯣꯔꯤ ꯃꯁꯥꯁꯤꯁꯨ ꯃꯃꯩꯊꯪꯗ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯑꯩꯒꯤ ꯅꯝꯕꯔ ꯐꯥꯎꯗ ꯕ꯭ꯂꯣꯛ ꯊꯝꯖꯤꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯅꯝꯕꯔ ꯆꯠꯍꯟꯗꯅ ꯊꯝꯖꯤꯟꯈꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤꯗ ꯑꯦꯟꯇꯤ ꯀꯔꯞꯁꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥ 8 2025ꯗ ꯍꯥꯏꯔꯤꯁꯤ ꯚꯤꯖꯤꯂꯦꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯗꯁꯨ ꯄꯤꯔꯦ ꯚꯤꯖꯤꯂꯦꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯄꯤꯔ ꯃꯇꯨꯡꯗ ꯚꯤꯖꯤꯂꯦꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯆꯠꯂꯦ 3 times 4 times ꯆꯠꯂ ꯃꯇꯨꯡꯗ ꯑꯌꯣ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯀꯦꯁ ꯄꯥꯏꯔꯤꯁꯦ ꯑꯌꯣ ꯀꯅꯥꯅꯣ ꯍꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯔꯕꯤꯀꯥꯟꯇ ꯍꯥꯏꯅ SI ꯑꯃꯅ ꯄꯥꯏꯔꯦ ꯍꯥꯏꯔꯤꯕꯁꯤꯗ ꯁꯥꯔ ꯔꯕꯤꯀꯥꯟꯇ ꯃꯁꯥꯁꯤꯒ ꯑꯩ ꯏꯁꯥ ꯌꯥꯎꯅ ꯑꯩꯒꯤ ꯇꯤꯝꯁꯤꯡꯗ ꯐꯝꯃꯤꯟꯅꯔ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯑꯩꯈꯣই ꯗꯣꯀꯨꯃꯦꯟ ꯀꯩꯀꯥꯁꯤꯡ ꯀꯧꯈꯠꯂꯤ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯁꯤ ꯀꯗꯥꯏ ꯐꯥꯎ ꯂꯩꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯚꯤꯖꯤꯂꯦꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯗꯤ ꯗꯛ ꯂꯥꯎꯅ ꯍꯦꯛꯇ ꯑꯩꯈꯣꯏ ꯊꯕꯛꯁꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯕ ꯌꯥꯗꯦ ꯇꯞꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯉꯥꯏꯔ ꯂꯩꯔꯛꯄꯗꯨꯅ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇ ꯑꯩꯅ ꯑꯃꯨꯛꯀ ꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯚꯤꯖꯤꯂꯦꯟꯁꯀꯤ ꯀꯦꯁ ꯑꯌꯣꯁꯤꯗꯩꯗ ꯀꯃꯥꯏꯅ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯔꯒꯦ ꯁꯥꯔ ꯍꯥꯏꯕ ꯀꯥꯟꯗ ꯃꯈꯣꯏꯒꯤꯗꯣ ꯑꯩꯈꯣꯏꯒꯤ PMJSYꯅ ꯄꯤꯔꯤꯕ ꯁꯤꯒꯤꯁꯤ 2022 ꯐꯥꯎꯕꯗ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯁꯜꯂꯣ ꯍꯥꯏꯕꯅꯦ ꯋꯥ ꯑꯣꯔꯗꯔꯗ ꯑꯁꯦꯡꯕ ꯑꯍꯥꯟꯕꯒꯤ ꯄꯤꯔꯤꯁꯦ ꯁꯤꯒꯤ ꯋꯥ ꯑꯣꯔꯗꯔꯁꯤꯗ ꯄꯤꯔꯤꯁꯦ ꯑꯗꯨꯒ ꯑꯅꯧꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯂꯝꯃꯦ ꯏꯔꯥꯡꯒꯤ ꯀꯔꯤꯒꯤ ꯂꯩꯈꯤꯕꯒꯤ 2026ꯀꯤ ꯃꯥꯔꯆ ꯐꯥꯎ ꯃꯅꯨꯡꯗ ꯊꯣꯡꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ 26ꯀꯤ ꯑꯅꯧꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯑꯦꯅ ꯁꯥꯔ ꯍꯣꯏꯗ ꯑꯣꯐꯤꯁꯤꯌꯦꯜꯅ ꯗꯣꯀꯨꯃꯦꯟ ꯄꯤꯔꯛꯄ ꯂꯩꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯀꯥꯡꯕꯨꯗꯨꯁꯨ ꯌꯥꯎꯍꯟꯕꯤꯔꯣ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯨ ꯄꯨꯟꯅ ꯌꯥꯎꯃꯤꯟꯅꯔꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯁꯤꯝꯕ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯄꯥꯕ꯭ꯂꯤꯛꯇꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯦ ꯄ꯭ꯔꯖꯥꯗ ꯆꯃꯝꯅꯕ ꯂꯩꯔꯤꯁꯤꯁꯨ ꯀꯣꯛꯍꯟꯒꯦꯅ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏ SP ꯒ ꯑꯝꯇ ꯄꯥꯎ ꯐꯥꯎꯅꯔꯒ ꯃꯇꯝꯗꯣ ꯍꯥꯏꯖꯔꯛꯀꯦꯅ ꯍꯥꯏꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ SP ꯗ ꯄꯥꯎ ꯐꯥꯎꯅꯔꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯃ ꯂꯩꯕꯅꯤꯅ ꯐꯝꯃꯤꯟꯅꯕꯗꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯁ꯭ꯋꯥꯏꯗꯁꯨ ꯑꯩꯈꯣꯏꯅ ꯚꯤꯖꯤꯂꯦꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯚꯤꯖꯤꯂꯦꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯁꯥ ꯊꯝꯃꯝꯕꯗꯣ ꯁ꯭ꯋꯥꯏꯗꯁꯨ ꯑꯁꯥ ꯊꯝꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯉꯁꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯃꯔꯝꯗꯤ ꯚꯤꯖꯤꯂꯦꯟꯁ ꯑꯦꯟꯇꯤ ꯀꯔꯞꯁꯟꯁꯦ ꯑꯩꯈꯣꯏꯅꯗꯤ ꯑꯆꯨꯝꯕ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯁꯤ ꯌꯥꯝ ꯁꯦꯡꯅ ꯁ꯭ꯇꯦꯠ ꯐꯥꯏꯠ ꯇꯧꯏ ꯀꯥꯏꯅ ꯃꯤꯌꯥꯝꯅꯒ ꯁꯨꯝ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯐꯥꯎꯔꯨꯕ ꯃꯤꯌꯥꯝꯅꯒ ꯊꯔꯝꯕ ꯑꯁꯥꯗꯨ ꯚꯤꯖꯤꯂꯦꯟꯁ ꯑꯦꯟꯇꯤ ꯀꯔꯞꯁꯟꯗꯁꯨ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯁꯤꯅꯤ ꯍꯥꯏꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯥꯀꯜ ꯕꯣꯠ ꯁꯥꯏꯠ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯕꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯊꯧꯕꯥꯜ ꯕ꯭ꯂꯣꯛꯇ ꯇꯥꯔꯤꯕ ꯁꯣꯝꯗ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯋꯦꯁ 2ꯗ ꯂꯩꯔꯤꯕ ꯁꯤꯒꯤ ꯄ꯭ꯔꯖꯥ ꯑꯅꯤꯁꯤꯒꯤ
ꯑꯋꯥꯕ ꯊꯦꯡꯅꯔꯤꯕ ꯁꯤꯗꯩꯗ ꯂꯥꯜꯂꯤꯁꯦ ꯍꯥꯏꯔꯤꯕ ꯀꯦꯟꯗ꯭ꯔ ꯑꯅꯤꯁꯤꯈꯛꯀꯤ ꯅꯠꯇꯦ ꯑꯇꯣꯞ ꯑꯇꯣꯞꯄꯗꯒꯤꯁꯨ ꯂꯥꯛꯄ ꯑꯅꯥ ꯑꯌꯦꯛꯀꯤ ꯀꯔꯤꯒꯤ ꯂꯤꯇꯥꯜ ꯊꯣꯡ ꯃꯌꯥꯝꯁꯤꯡꯁꯤꯅ ꯌꯥꯗꯕꯒꯤ ꯃꯌꯥꯝ ꯑꯃ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯗꯨꯝ ꯊꯥꯒꯠꯄ ꯊꯦꯡꯅꯔꯤꯗꯨꯅꯤ ꯁꯨꯝꯕ ꯃꯌꯥꯝꯁꯤꯗ ꯁꯨꯝꯕ ꯚꯦꯂꯤ ꯕ꯭ꯔꯤꯖ ꯑꯃ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯅꯤ ꯍꯦꯟꯅ ꯑꯋꯥꯕ ꯀꯣꯛꯑꯅꯤꯅ ꯈꯜꯂꯨꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯑꯁꯥ ꯇꯥꯌꯣꯟꯅꯔꯛꯄ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤꯌꯥꯝꯁꯤ ꯈꯝ ꯊꯦꯡꯅ ꯁꯥꯎꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯒꯕꯔꯅꯔ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒ ꯀꯣꯄꯤ ꯇꯨ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯇꯩ ꯑꯇꯩ ꯄꯤꯕ ꯌꯥꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯁꯤꯡꯗ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯒꯕꯔꯅꯔ ꯎꯅꯅꯕ ꯑꯦꯄꯣꯏꯟꯃꯦꯟꯁꯨ ꯂꯧꯒꯅꯤ ꯑꯗꯨꯒ ꯒꯕꯔꯅꯔꯗ ꯑꯩꯈꯣꯏ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯔꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯆꯤꯟ ꯊꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯃꯤꯌꯥꯝꯗꯒꯤ ꯐꯣꯡꯅ ꯐꯣꯡꯅ ꯁꯛꯈꯨꯟ ꯇꯧꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯊꯛꯇꯁꯨ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯅ ꯑꯂꯦ ꯖꯂꯦ ꯇꯧꯔꯒ ꯂꯩꯕꯁꯦ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯁꯨ ꯊꯤꯀꯥꯗꯥꯔꯁꯤꯡꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯅ ꯉꯁꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯍꯪꯅꯤꯡꯉꯤꯁꯦ ꯑꯗꯨꯒ ꯑꯃꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯎꯆ꯭ꯋꯥ ꯊꯥꯡꯒꯗ ꯗꯁꯨ ꯕ꯭ꯔꯤꯖ ꯑꯃ ꯁꯥꯔꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯕ꯭ꯂꯣꯛꯀꯤ ꯍꯥꯏꯔꯤꯕ ꯊꯥꯡꯒꯒꯤ ꯕ꯭ꯔꯤꯖꯁꯤꯒꯤꯁꯨ ꯃꯁꯤꯁꯨ ꯊꯣꯡꯁꯤ ꯂꯣꯏꯁꯟꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯕꯗ ꯇꯥꯔꯛꯇꯕꯗꯒꯤ ꯃꯃꯥꯡꯒꯤ RTA ꯔꯤꯖꯜ ꯑꯃꯨꯛ ꯄꯤꯗꯕꯗꯒꯤ ꯑꯅꯧꯕ ꯑꯃꯨꯛꯀ ꯑꯩꯅ ꯗꯤꯄꯥꯔꯠꯃꯦꯟꯗ ꯗꯦꯠ 27 ꯊꯥ 11 2025ꯗ ꯍꯥꯏꯔꯤꯕ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯦꯔꯤꯌꯥ ꯑꯅꯤꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯣꯐ ꯗ ꯔꯤꯚꯔ ꯆꯤꯔꯥꯏ ꯃꯩꯅꯝ ꯁꯂꯝ ꯃꯄꯥ ꯍꯥꯏꯗꯤ ꯑꯁꯣꯝꯒꯤ ꯑꯩꯈꯣꯏ ꯆꯤꯔꯥꯏꯒꯤ ꯏꯔꯣꯡ ꯐꯥꯎꯅꯕ ꯀꯩꯅꯣ ꯃꯄꯥꯁꯤꯒ ꯑꯗꯩ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯕ꯭ꯔꯤꯖ ꯑꯩꯈꯣꯏꯒꯤ ꯎꯆ꯭ꯋꯥ ꯊꯥꯡꯒꯒꯤ 3.74 ꯁꯤꯒꯤ ꯀꯩꯅꯣꯁꯤꯒ ꯄꯤꯕꯤꯌꯣꯅ ꯗꯣꯀꯨꯃꯦꯟꯁꯤ ꯍꯜꯂꯒ ꯑꯃꯨꯛ ꯊꯥꯖꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯁꯨ ꯔꯤꯄ꯭ꯂꯥꯏ ꯀꯔꯤꯝ ꯂꯥꯛꯇ꯭ꯔꯤ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯊꯣꯡꯒꯤ ꯐꯤꯕꯝꯗꯤ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯉꯁꯥꯏ ꯑꯣꯐꯤꯁꯦꯜꯂꯤꯒ ꯃꯥꯟꯅꯔꯒ ꯊꯤꯀꯥꯗꯥꯔꯁꯤꯡꯁꯤꯒ ꯇꯧꯔꯒ ꯃꯤꯌꯥꯝꯒꯤ ꯁꯨꯝꯕ ꯐꯪꯐꯝ ꯊꯣꯛꯄ ꯃꯤꯌꯥꯝꯒꯤ ꯂꯩꯒꯗꯧꯕ ꯗꯤꯕꯂꯞꯃꯦꯟꯁꯤꯡꯁꯦ ꯂꯩꯍꯟꯗꯅꯕ ꯍꯣꯠꯅꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯒꯕꯔꯅꯔꯗ ꯆꯦ ꯄꯤꯒꯗꯧꯔꯤꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯂꯩꯉꯥꯛ ꯂꯩꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯒꯕꯔꯅꯔꯅ ꯆꯂꯥꯏꯕ ꯑꯗꯨꯝꯕ ꯄꯤꯌꯥꯔ ꯂꯩꯉꯥꯛ ꯂꯥꯛꯑꯦ ꯄꯤꯌꯥꯔ ꯂꯩꯉꯥꯛ ꯂꯥꯛꯑꯒ ꯍꯦꯟꯅ ꯃꯤꯌꯥꯝꯒꯤ ꯐꯪꯐꯝꯊꯣꯛꯄ ꯑꯗꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯗꯤꯕꯂꯞꯃꯦꯟꯁꯤꯡ ꯇꯧꯔꯛꯑꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯃꯣꯠꯁꯟꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤꯒꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯗꯨꯃꯥꯏꯅ ꯒꯕꯔꯅꯔꯗ ꯑꯗꯒꯤ ꯀꯣꯄꯤ ꯇꯨ ꯑꯇꯩ ꯑꯇꯩ ꯄꯤꯕ ꯌꯥꯕꯁꯤꯡꯗ ꯄꯤꯔꯒ ꯂꯦꯞꯇꯅ ꯈꯣꯡꯖꯪ ꯑꯗꯨꯝ ꯆꯪꯁꯤꯟꯖꯈꯤꯒꯅꯤ ꯍꯥꯏꯕꯗꯨ JYDC ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯁꯥꯏꯠꯇꯒꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯑꯃꯗꯤ ꯊꯪꯅꯔꯤꯕ ꯋꯥꯕꯒꯥꯏ ꯀꯦꯟꯗ꯭ꯔ ꯑꯃꯗꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯉꯁꯤ ꯃꯦꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯊꯝꯖꯔꯤ